Iramdam ipau YouTube channel miyang tabiri punam putaramna okjari ngasi phongkhiba tongan ba pauche singdagi maru oiba pau khara pathokjari ahanbada maru oiba pau Myanmar da masing yamlaba military army gi Meeoi sing Hingna Phakhre Myanmar gi khulai paiba kangbu amma Manipur da changsin khre hairi basi aranbani social media da aranba information sing circulate tori basingi mathakta legal action lokhalak pa ya na Manipur police ki maikai dagi warning torakde Manipur da pairiba flight singi atongmal hantahannaba Imphal to Bangkok passenger service lehennaba additional chief secretary na ministry da taksin khre Faridabad ki farakpa explosive police station manung da pokhairakpada parten jauna Meeoi mapan sikre amadi Sangai festival pangthoknaba sem sariba asi Manipur miyam gi mayaktani haina UCM na phongdorakli hojik paw sandokna pijari Myanmar da masing yamlaba military army gi Meeoi sing Hingna Phakhre unofficial oiba social media da thadoknarakpa paw amagi matung inna Myanmar ki town city amadi Thai border da KNU KNDF amadi PDF ki apunba force ka military army ka akan mamong da khut thoknaraba matung military army ki masing yamlaba Meeoi sing KNU KNDF amadi PDF ki apunba forces sing na Hingna Phakhre hairi hojik phawbugi oina di akoppa paw phangba ngamdri social media da aranba information sing circulate toriba singi matakta legal action lokhatlakpa yai haina akanba warning torakli Myanmar gi khulai paiba kangbu amma Manipur da changsin khre hairi basi aranbani haina Manipur police ki maikai tagi phongdorakli social media da Myanmar gi khulai paiba kangbu amma Manipur da changsin khre haina video ga kona na thagalibadu aranbani hairiba video adubu share toriba singi matakta ain gi oiba kanba thabak lokhatpa yai haina Manipur police ki maikai tagi clarification ama issue tawkhre clarification adugi matung inna hairibana asigumba video sing social media da thagalakpasi miyam da ki tujungba poknaba honabani maram aduna police ki maikai digi asungumba aranba information sing circulate toriba singi mathakta legal action lokhatpa yai haina akanba warning torakli state asida leiruba security force sing yauna border area da deploy toriba security force sing mikup naham sing na lei miyam asoy angam thoktanaba amasung santi thamnabagi damakta mathau taba measure sing lokhatli State asiki district khudimaki khudong thiningai oiba jaga singda area domination amasung search operation gi thabak leptana chathari national highway singda gari sing asoyangam yaudana free da chathok chachin gi hannabagi damak sensitive area singda security convoy sing piri masigi matakta Manipur gi sing amasung tapak ki tongan mafam singda checkpoint chama ga tara mari hangdok tu thabak tawri maram aduna miyamna aranba video amasung messaging thajabiganu haina appeal tawri hairi Manipur da pairiba flight singi atongmal hantahannaba Imphal to Bangkok passenger service lehennaba additional chief secretary na ministry da taksin khre state asiga mapalamga samnariba flight service singi atongmal ka hena wangliba asi hantahannaba helicopter service masing hingal annaba amasung Imphal dagi Bangkok fawba chayol amagi manungda amuk khaktang oirabasu flight service lehennaba Manipur sarkar gi additional chief secretary Anurag Paspaina hiram asiga mari leinariba Bharat sarkar gi ministry of civil aviation gi secretary da taksin khre hairi Paw asina makha tana hairibana Bharat Sarkar ki Ministry of Civil Aviation ki Secretary na preside tawraga pangthokhiba mifam amada additional chief secretary Anurag Paspai gi maikai dagi Imphal amasung atoppa state singa samnariba Indigo Alliance Air amasung Air India Express ki flight ki atongmal sing asi ka hena wangbana miyamda khudong chadaba kya mayoknare leiba asigi notice ki state singda operate tawriba flight singi atongmal dagi Manipur da operate tawriba flight singi atongmal asi ka hena wangle Mamang tha October kumunga dagi state asida operate toramba flight service sing su hanthakre flight ki atongman kai hena wangba amasung flight masing hanthakhiba asina miyamna waba amasung khudongcha da kya mai unariba asigi matangda civil aviation ministry na miyang changbiduna mathau taba thabak sing paikhat piyu mamangi matamda Imphal Aizol Imphal Dibugar Imphal amasung Imphal Silchar Imphal flight service leirambadusu cancel tawkre hiram asigi matangda su ministry gi maikai tigi miyang changbiyu haiki Imphal dagi Bangkok fawbugi passenger service amasung cargo service asi zayol amada yamdrabada amura anirak thambiyu hiram asigi matangda lamdam asigi miyam industry amasung association kyana su yamna kanna demand lairibani state asigi district singda lairiba helicopter service asi su hengal annaba honabiyu hojikki oina Pawan Hans amasung GBI selna nomuda amuk khaktamak service tawri helicopter service asina passenger singdagi lawriba bharagi mamal asi su manade Bharagi mamalgi matangda khenaba lairibasi ministry na miyang changbiyu thawong asi Ministry of Civil Aviation amasung RCS udan yanakibasing adugi mayoktani
Kamjong district Senapati district amasung Ukhrul district ke oina special guest sing chathok chachin tawbaga mari lainana helipad sembiu Imphal International Airport ki maming asi Bir Tikendrajit International Airport oina maming othok tuna lauthok piu haina taksin ki Additional Chief Secretary Anwar Abbas paina lamdam sigi air connectivity ka mari lainana pukhat ki wafam sing adu Civil Aviation Ministry ki Secretary Maikai tagi yamna hakchina tabaga loinana hairiba sing adu thabak to onthoknaba mari lairiba ministry ki official sing da pukhatuna khanagani haibagi thajaba pirakhi hairi Faridabad ki farakpa explosive police station manungda pokhairakpada personnel yauna mioi mapan sikre Faridabad ta doctor ki farakpa explosive thamba Jammu and Kashmir gi Naugam police station da thokiba pokhaibagi thawdo amada mioi mapan sire kuntrangani thoina asopan nangle ngarang numidang thokiba thawdo aduda leikidraba mioi ayamba police personnel amasung forensic team gi official singni makoina pokhayanaba machak sing adu yengsillingai da khangaudana pokhairakibani Thaudok aduda Srinagar administration gi official anisu siki Asok apan nanglaba mioi sing adu Indian Army gi 92 base hospital amasung Seri Kashmir Institute of Medical Sciences da pukatuna laikanari Thaudok asigi matangda Jammu and Kashmir gi Director General of Police Nalin Prabhat na haiki Laikhidraba singi manungda investigation agency gi official ama forensic science laboratory gi official ahum crime mungi official ani amasung revenue official ani yaukre police personnel kuntaret revenue official ani micham ahum asopan nangkhe Naugam police station gi official singna handakta Jais e Muhammad Kamari lainaba case ama thigat khibaga loinana terrorist group asida ningthina club qualified oiraba professional kaya yawi haiba mek sengna khangba ngamlakkibani Maduna maram oiraga tongan ba pokhai hannabagi machaksing amasung Dr. Kayamaram phagat pangamkhi Haukibo October thada Jais e Muhammad ki poster thelamba Adil Ahmad Rathar Kauba Dr. Amma police station asigi personnel singna khungul lirga October kunga taretta mioi adu fakhi pharaba mioi aduna phongdorpagi matung inna Delhi da handakta bom pokhai handuna mioi trohum doi sian khibagi thawdo aduda makhoigi khut yawi haiba mek sengna khangba ngamkhi Faridabad ki Al Falah University da Dr. Oiba mioi kya terrorist group asida yawi haiba su khangba ngamlakhi Police na University asida Dr. Oiba Muhammad Shakil kauba mioi ama ammonium nitrate ki lolising ahumga konana fakhi matung tarakpada Sahin site kauba topa Dr. amasu fakhi Dr. Adi fakhi bagi pungja khara leiraga Delhi ki Red Fort manakta karbom pokhai handuna attack chatharakpada mioi trom doi sikhibaga loina mioi kun hena asopan nahan kibani PR lengakna Manipur miyam gi hingbagi haktagi Sangai Festival na hena lumna loroidabani Sangai Festival asi pangthokna basem sariba asi Manipur miyam gi mayoktani haina UCM na phongdokre Manipur gi hojik lairiba phibam asida Sangai Festival pangthokna basem sariba asi leba asi gi miyam na chahi ani makhai hena hainingai leitana awaba tangkak amada lairiba asi na chungdana Manipuri singi mayokta chatharakpa PR government ke thabakni haina United Committee Manipur UCM na lawi haina UCM gi Information and Public Relations Secretary Soibam Alinna Pairs ta thadorpa cherol amana hairi Zerol asina hai haukiba chahi lising ani ga nipandagi Manipur lenga ki tourism department na Manipur tourism festival haina mingthondana pangthokpa horkiba festival asi yamna chauna pangthokpa festival su oikhide English ani ga tara dagi Sangai festival oina Manipur lenga na malemda amatta ngairaba Kaibul Lamjau National Park ta phangba sangai gi mingthol lauduna yamna chauna pangthokpa horki Haukiba chahi lising ani ga kun mathoida COVID-19 na maram oirga Sangai festival asi pangthokhide lising ani kun ga humdoi gi me ahumdagi lakhiba irang asina maram oirga pangthoktana lakhibani adubu laibak thibadi lakliba November kun mathoidagi kuntra fawba Sangai festival asi pangthokna ba sem sariba asi Manipur miyam gi mayoktani hairi Zerol asina hai hojik chahi ani makhai hena isagi iram damdam yoi lising humfurom na lanjena duna IDP sing oina relief camp sing da lairi Miyam na ningtamna chathok chasin jadri lengakna September da amuk November da amuk IDP singu mayum da khunda laita halagani haina kayara khanna thajaba pikhi free movement yahangani haikhi adubu ngasi phawba khunda laita hanbadi lairadana free movement phawba yahandri IDP singna relief camp singda hingli haiba tangaiba mawng da lairi free movement yadabagi mathakta miyamna tangai fadana mapanda chathok chachin toramba Imphal Silchar Imphal Agartala Imphal Dibrugarh na singba singi direct flight kya cancel tauba aduga airplane bhara yamna loduna miyambo hena awaba piri haikhi Zerol asina hai miyoiba ama oina hingbagi khwaidagi maru oiba haksing adudi
PR lengak asina mapung phana ngaktaba piba ngamdaba amadi ikai khumnadri asigumba phibam asida sangai festival pangthoktuna malemgi miyamda Manipur bu kari oina unnabagi pandamda sangai festival pangthokadoribano hojik lairiba phibam asida IDP singi resettlement amadi rehabilitation fajana paikhatpa free movement jahanba amadi waroisin ama laihanduna tangdu laitaba Manipur khunai ama ohelaba matungda sangai festival chamarak pangthokpa yai namfuda Manipur gi charang narba irang asibu mitrangi maungda normal sim oina ohnaba PR lengak asina silliba thawngni haina UCM na lawi masi UCM amadi Manipur miyamna yaba ngamloi hairi combined security force na thi humbagi thabak chathabada KCP MFL gi active cadre ama Phakhre security force na lamdam asigi law and order ngaknabagi changsilakpa thi humbagi thabakta aina thingkraba lalolup KCP MFL gi active cadre ama Imphal West ki singjamai PS ki manung channa leiba Kansipur gi area da Phakhre hairi Pharaba Meeoi adu Bisnupur district ki Moirang Sendra Laisoi Laikai tagi Khundrakpam Kiran Singh Allies Lengakpa kawi hairi mangondagi mobile phone amasu phagatpa ngamle haina Manipur police na thokpa cherol amana phongdorakli luhongbada tahoidaba tawkhibasinga yolga asoibadagi matangda pun wakal taminakhre ina jokhat luptin yolna miyamga loinana paksanna changsilakliba khunai asigi miyamgi luhong khongdongbada tahoidaba thabak thoram kayam ama tosin jansilakliba si karamna taholloitagi haibagi matangda AIMS ki office ta yolgi thomisinga heritage convent ki executive director Sanjinman Bikramga punna phaminaduna tanna tikna minakhre loinana haukiba numit kharnigi mamangda oja asigi macha nupi luhongbada tahoidaba khara tawkhiba adugi asoiba du punna wakal taminakhre haina yolgi general secretary M Joyna khuyak piduna thokpa cherol amana phongdorakli cherol aduna makha taraduna hai khunai asigi luhong khongdongbagi kaifadraba machat adugi maramsing kupna khangminabaga loinana mahak masana miyamda soikhre lankhre haijabaga loinana matung tarakpada yol amadi miyamna paikhalakliba khunai asigi generation kannabagi damak changsilakliba public mass campaign asibusu sogatminaba haina lepnakhi hairi Mohan Bhagawan November kunda JP Nadana November kun mathoida Imphal da lakadori BJP gi national leader singna Manipur da PR loktholaga popular government ama semangeni haibagi thajaba hanjin pikhraba tungda Rashtriya Swayamsevak Sangha RSS ki lusing poren Mohan Bhagawat tha asigi kunda amasung BJP gi national president JP Nadana November kun gi mathoida Imphal da lakadori thajaba yaba mafamdagi phangba pauna hai Manipur da hojik thokliba kanglupi irang amasung masiga loinariba khudongchadaba punmaksing asi hek horakpadagi hauna RSS na mikupna homsingna yengsilaga laklai Manipur da popular government ama sembagi tangai fadaba leire masimak state asigi miyamna khawrang ngaiduna leiri haibasi RSS na mari leinaba singda khanganduna lakhibani RSS ki luching puren asina Manipur da lakadoribasi political ga mari amata leinahanbagi mamiti tahalloi adumakpu lotna thupna BJP gi luching basing amasung MLA khargati soidana unagani haina panari masigi ju mathakta luching basi Chuchanpur amasung Kangpokpi romda chattuna kuki singasu unagani haibagi thajaba leinari tha asigi kunga mathoida Imphal da thunglagadoriba JP Nadda government ki khongchatsu oigani political gi khongchatsu oigani mahak hojik Union Minister of Health and Family Welfare amasung chemical fertilizer gi pampuri mahakna Manipur gi matangda project sing review tawgani aduga mahak ki khwaidagi maru oiba khongchatti state asida BJP gi mapang kangkhalhanba amasung anoba lenga ama semnanabagi matangda hena kupna yengsingadori luchingba ani asina hankraba tungda BJP ga punna chapminariba maitai naga amasung kuki gi MLA sing Delhi da kaugadori Delhi da MLA sing kauraba tungda lengak sembagi chapchaba warep laugani makhoigi marakta leiramba nuainadaba sing khongchat aduda loisingani madugi matung ikuidana observer tharaklaga state asida anoba lenga ama semgadori tangkhul jurisdiction gi manungda honglaklaga leiriba singna TRC laugadabani haina tangkhul naga longna phongdorakle tangkhul jurisdiction gi manungda honglaklaga leiriba singna temporary residence card TRC launaba tangkhul furup ki apex body ama oiriba tangkhul naga long TNL na akanbu wafam thanglakli loinana hanadagi tangkhul gi jurisdiction da leiriba singna matam loidringaida temporary residence permit TRP renew taunaba su khangalakle TNL gi additional secretary Tharai Ngamui Bhana Khuyak Piduna Thadorpa Cherol Amana Hai
TRP renew tौनबगी अरोइबा मतम थारकपगा लोइनना चटलिबा था असिगी मनुंग फावबदा तौनब खंगलकले TNL na खंगलकपगी मतुंग इन्ना कनागुम्बा तांखुल जुरिस्डिक्शन की मनुंगदा TLN पीबा रेसिडेंस कार्ड पाइरमदबा थेंगनरबदी TNL की चन्ना कांगलोन की मतुंग इन्ना लौखलकपा एक्शन मायोकनगनी कनागुम्बा TRC रिन्यू तौबा मतमदा मसागी आधार कार्ड इनर लाइन परमिट अमसुंग हानगी TRC मथौ तागने हाइना खंगलकले TV discussion da mi buthina thina haiba tawhaningde mi buthina hairaga politics tawbiganu haina speaker saitabartana phongdokre mamang leiramba politician singna toramba soiba sing semdokna ba honabada hojik politics tawjariba ikhoida awaba ma oire haina speaker saitabartana phongdokre wafam masi Imphal East ki Brahmpur social club Brahmpur lal jila palaikai gi humpu suba foundation day diamond jubilee celebration thoram da phongdokhibani ngarang pangthokhiba thoram aduda speaker saitabartana makhatana hai hojiki matamda miyamgi mihut oiriba singbu karisu leitaba mongda khana nainaba amadi TV discussion da thina haiba tawhaningde mibu thina hairaga politics tawbiganu haina phongdokhi thoram aduga mari leinana pangthokhiba painting cultural amadi literary competition jingda athoi ahen tarakpa maheroi sahi asigi board amadi CBSE na lawba class 10 amadi 12 exam da first division phangba ngamkhraba maheroi amadi national sport event singda mana phanglakpa ngamkhraba sanaroi singda mana piduna pungning thawgatki thoram aduda Brahmpur social club ki president L Laibak lei IMC 1 number 8 ki caretaker cooperator laimayum inungan bi yauna club asigi thomising amadi laikai gi ahal laman kyana saruk yakhi hairi Delhi da Manipur da gi Meeoi amam from khangdana mangkhre हौखिबा अक्टोबर 23 दिल्ली की मुनिरका एरिया दा मणिपुर की काइखो दाइखो कौबा मियो एमा मांखिबदगी हौजिक फावबा थीबा खंगद्री पाव असिना मखा ताना हाइरिबना काइखो दाइखो हाइरिबा मियो असि महाकना मांगद्रिगी ममांगदा अक्टोबर 23 ता मयुमदा हन्नबा फ्लाइट टिकट बुक तोरमलबनी हौखिबा अक्टोबर 23 ता मियो असि मुनिरका दा लेबा महाकि मनाउ नुपागी मनाक्ता इरोइ लोइबो ओइना लेरमखिबगी CCTV दा उबा फंगी महाक मयुम मकै पांदना मचा अहुम लेरे अतोप्पा थौदोक अमदना नवेंबर 13 दिल्ली की मुनिकादगी पाउल लमकांग कौबा मियोय अमसों मफम अदुदा मांखिबगी थौदोक लैखी थौदोक अनी असिगा मरी लैनाना ngarang नागा स्टूडेंट्स एसोसिएशन दिल्ली माओ स्टूडेंट्स यूनियन दिल्ली लमकांग कुरचुप नाउ कुनपुन दिल्ली अमसों NSU ट्राइबल यूनिट न सिंदुना पाक सन्ना थीबा हुंबगी थबक चथखरे मदुदा पाउल लमकांग हाइरिबा मियोय अदुदी मुनिरकागी जगह अमदगी फंगबा ngamkhre अदुबु काइखो दाइखोदी हौजिक फावबा मफम खंगद्रि हाइरि PR लाइगांगना लुपा लाख अहुम अहुम खक्तमक अकाउंट दा चंगहनबा होनरिबसि याबा ngamloi हाइना IDP सिंगना फोंदोखरे हौखिबा चाही इंग लिसिंग अनिगा कुनगा हुमदोइ गी मे अहुमदगी स्टेट असिदा थोलखिबा इरांग असिना मरम ओइरगा मयुम मकै मांग ताख्रबा IDP सिंगी दमकता मयुम सानबा मखोइ मखोइना लेरंबा युमसिंग अदुगी मतुंग इन्ना लुपा लाख मंगा लुपा लाख तरेट अमसुंग लुपा लाख तरा पीगनी हाइना N Biren na chief minister oina IDP sing da thajaba piramkhiba adu hojik leiriba PR lengak asina mang takraba yumsing adugi khenaba amatta leitana lupa lakh ahum khak masa gi account da changhanaba honariba si yaba ngamloi haina ngasi sajiwa relief camp ta pangthokhiba pawgi mifam amada IDP singi maikei gi phongdokre tongan ba relief camp ta leiriba IDP singna saruk yaduna pangthokhiba pawgi mifam aduda IDP singi mahut siladuna khomdram dharmana phongdokhibada mang takraba yumsingi khenaba leitana hojik leiriba PR lengak asina IDP singi account da lupa lakh ahum khaktamak changhanaba honariba asigi maram karigino khulkhar dadi lupa lakh manga lakh taret amasung lakh tara gi senpham piba hoduna sada marfu tara gi changda yum saba loiba yaure aduga mafam kharadana lupa lakh ahum khaktamak pigani hairibasi matau karamnano irang hek horakpadagi ngasi phawba IDP singna awaba kya mai unaduna lakli PR lengak na chathadun lakliba thawong asidi IDP singda awaba magi mathakta awaba ma hapchinaba honabani maram aduna PR lengak ki thawong asi IDP singna yaba ngamloi ngammi haibagi matagum leiriba lengak asina IDP singi account ta mang takhiba yumsing adugi khenaba thamdana lupa lakh ahum khaktamak piba tarabadi maduda tholakpa afa patagi daita khodimak lengak na pugadabani haina phongdokhi panba yabadi mathang tha December ahum phawbagi manungda सरकार की माइकई हेन खुदों थिनिंगाई ओइरिबा चुरचानपुर अमसुंग मोरे नत्तना अतई IDP सिंग मखोई की हानगी युमसिंग अदुदा पुसिनबा हौजिक यामना कन सर्वे तौबगी थबक चथरिबनी